Hello mayam, Indigenous Manipuri foods na ahanba magtada taram na okchari. Masidi mimi Singju gi recipe ama mupuduna lakchare adudi khoi mityeng tana batong minarasi ko. Singju da hapkadaba machal singdo mathang haizarage. Yen matong gi part to lauzare ko yerum mani lauzare aduga ngari khara lauzare. Yen ga yerum ga sidi skip tor su kai de ko. Mimi su laizare. Mana masing khara lauzare horen soina sum macha khaina haizarage. Ising khara lauzarage yerum do phutlase. Ngari launaba tawrase. Ngari se tam na ontho ase. Ngari se mulle mai se muthalage side amada thang do ge inhalase. Yen se piece apamba mo na tabiro. Khara chawna he ta kapcharage ko taw ga tabanina. Wana mada hapchinjarage. Thum khara hapase namnaba changda ko. Machu khara chaisilase. Totlase ko. Tot paloizare minute manga khatang recipe se ko. Khang sa hanjare thau haizar ke ko yen tawnaba. Thau sa bani mathang khadajare. Rất khazada minna tawse. Yen tawne de yerum se ko khawas ko. Sumain tawdana loina khoktok pirase. Khara ushin na tawse ko Singju da hapada ganina. Hojiti yen se mulle ko. Lokana batawrase. Chicken sing atang ingthaba ngaise. Ngari su chamthok charure. Hojite koi mana masing soina batawrase. Kobi dagi hana hojarage. Yaring kai cook na soina ba honase ko. Mathangdi ikai thabi se muk soirasi ko. Mangai tang khai ta thok sake ka thuna loina ba tien su tien bani na ne. Anuba part to lobiu ko ikai thabi se. Mimi Singju lina koi mana masing ne hena namhan gumse ko haptaba yadaba khara hapata rasu mimi ne hena namna chana ba tawse ko. Hadi Mimi Singju gumba sidi nong phatok chaba pot ne dana ko. Duga khara patana chana ba tawse. Thare ikai thabi su suot loire side amda thamkrase. Thamna khenjong do lawjare mi chaw na thalaga sum chaba su lai ko do igidi khara kuk na soijarage. Next the compress amma lauzare ko. Next the column ni khar lauzare si su soina ba tawrase. Spring onion amuk soina ba tawrase ko. Nakupi lairaga su nakupi su sum hapa hawbani ko mayam.
ꯃꯊꯪꯁꯤꯗꯤ ꯇꯤꯜꯍꯧ ꯑꯆꯧꯕ ꯑꯃ ꯂꯧꯖꯔꯦꯀꯣ ꯑꯗꯨ ꯁꯣꯏꯅꯕ ꯇꯧꯖꯔꯒꯦ ꯇꯣꯅꯤꯡꯈꯣꯛ ꯃꯔꯥ ꯑꯃꯨꯛ ꯁꯣꯏꯅꯕ ꯇꯧꯔꯁꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯁꯣꯏꯕ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯌꯦꯟꯁꯦ ꯑꯃꯨꯛ ꯁꯦꯠꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯆꯥꯡꯗꯨꯗ ꯁꯨꯝ ꯁꯦꯠꯄꯤꯔꯣ ꯌꯦꯟꯁꯨ ꯁꯦꯠꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯤꯃꯤ ꯄꯦꯀꯦꯠ ꯊꯨꯒꯥꯏꯔꯁꯦ ꯄꯦꯀꯦꯠ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯩꯈꯥꯏꯕꯤꯍꯧꯁꯤꯀꯣ ꯊꯕꯛꯁꯦ ꯈꯔ ꯂꯥꯏꯅꯕ ꯃꯤꯃꯤ ꯄꯦꯀꯦꯠꯁꯦ ꯄꯨꯂꯞꯅ ꯑꯩꯅ 16 ꯂꯧꯖꯔꯦꯀꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯁꯥꯂꯥꯁꯦ ꯄꯦꯀꯦꯠ 5ꯈꯛ ꯁꯤꯖꯤꯟꯅꯖꯒꯦ ꯂꯣꯏ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯊꯨꯝꯁꯨ ꯌꯥꯝ ꯌꯥꯛꯄꯅꯦꯕꯀꯣ ꯉꯁꯥꯏ ꯌꯦꯟꯗꯁꯨ ꯊꯨꯝ ꯐꯖꯅ ꯍꯥꯞꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯦ ꯇꯣꯠꯅꯕ ꯇꯧꯔꯁꯤꯀꯣ ꯉꯥꯔꯤ ꯂꯧꯔꯁꯦ ꯊꯨꯝ ꯍꯥꯞꯄꯁꯦꯀꯣ ꯊꯨꯝ ꯍꯥꯞꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯔꯝꯗꯤ ꯃꯤꯃꯤꯒꯤ ꯃꯁꯥꯂꯥꯗꯁꯨ ꯊꯨꯝꯒꯤ ꯁꯔꯨꯛꯁꯦ ꯌꯥꯝ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕꯅꯦꯕꯀꯣ ꯊꯨꯝ ꯊꯝꯖꯔꯦ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯅꯈꯥꯏꯔꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨꯗꯗꯤ ꯎ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯅꯕꯅꯦꯀꯣ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯀꯪꯕꯗꯨꯗꯒꯤꯗꯤ ꯍꯦꯟꯅꯀꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯞ ꯆꯥꯕꯅꯁꯨ ꯍꯦꯟꯅ ꯍꯥꯎꯕꯅꯦꯕꯀꯣ ꯁꯤꯡꯖꯨꯒꯨꯝꯕ ꯑꯗꯒꯤ ꯏꯔꯣꯟꯕ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯗꯤꯀꯣ ꯐꯖꯅ ꯅꯩꯕꯤꯔꯁꯦ ꯃꯥꯒꯤ ꯃꯁꯥꯂꯥꯗꯣ ꯍꯥꯞꯆꯤꯜꯂꯁꯦ ꯍꯧꯖꯤꯛꯇꯤꯀꯣ ꯊꯥꯎꯁꯤꯅ ꯁꯥꯏꯠ ꯑꯃꯗ ꯁꯨꯃꯥꯏꯅ ꯆꯤꯊꯣꯛꯄꯤꯔꯝꯃꯁꯦ ꯃꯁꯥꯂꯥ ꯍꯥꯟꯅ ꯊꯥꯗꯁꯦ ꯑꯃꯨꯛ ꯐꯖꯅ ꯅꯩꯔꯁꯦ ꯃꯥꯏ ꯃꯁꯥꯂꯥꯁꯤꯒ ꯃꯣꯔꯣꯛꯁꯤꯒꯀꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯎꯁꯦ ꯍꯥꯞꯆꯤꯜꯂꯁꯦ ꯉꯥꯔꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯦ ꯐꯖꯅ ꯅꯩꯈꯥꯏꯔꯁꯦ ꯍꯧꯖꯤꯛꯇꯤ ꯉꯥꯔꯤꯁꯦ ꯐꯖꯅ ꯅꯝꯅ ꯂꯧꯕꯤꯔꯣ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒꯁꯦ ꯍꯦꯛ ꯅꯩꯕꯗꯀꯣ ꯑꯁ ꯃꯥꯏ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯃꯤ ꯍꯥꯟꯅ ꯂꯧꯖꯔꯒꯦꯀꯣ ꯃꯤꯃꯤ ꯈꯔ ꯍꯥꯟꯅ ꯂꯧꯖꯔꯦ ꯃꯤꯃꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯌꯦꯟ ꯁꯦꯠꯄꯁꯤꯡꯗꯣ ꯑꯗꯨ ꯂꯧꯔꯁꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯩꯔꯁꯦ ꯀꯕꯛ ꯀꯕꯛ ꯈꯛꯇꯪ ꯍꯥꯟꯅ ꯅꯩꯒꯦꯁꯦꯀꯣ ꯐꯔꯦ ꯃꯤꯃꯤ ꯂꯣꯏ ꯍꯥꯞꯆꯤꯜꯂꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯃꯤꯁꯦ ꯅꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯀꯩꯀꯥꯗꯣ ꯂꯣꯏ ꯍꯥꯞꯆꯤꯜꯂꯁꯦꯕ ꯀꯣꯕꯤꯁꯤꯗꯤ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯍꯥꯞꯁꯤꯀꯣ ꯀꯣꯕꯤꯗꯤ ꯈꯔ ꯃꯍꯤ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯃꯅꯥ ꯃꯁꯤꯡꯗꯣ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯌꯦꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯖꯔꯒꯦꯀꯣ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯇꯣꯠꯂꯁꯦ ꯐꯖꯅ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯅꯕ ꯍꯧꯖꯤꯛꯇꯤ ꯀꯣꯕꯤꯗꯣ ꯍꯥꯞꯆꯤꯜꯂꯁꯦ
ꯍꯧꯖꯤꯛꯇꯤ ꯅꯩꯔꯔꯣꯏꯁꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯄ꯭ꯂꯦꯇꯤꯡ ꯇꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯄ꯭ꯂꯦꯇꯤꯡ ꯇꯧꯕꯁꯨ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ